Online Manipuri numidangi pau miing tabiriba pumnamak puthoi laisrumna khurumjari ahanbada maroiba pau Langmaidong mamang laikai amadi Tezpurda Kuki Millitantsingna nongmei kapsinduna Landarakhre matungda pulisna combing operation chathakre Ngarang numidang Kakching Districtki Waikhong Police Station na konba Langmaidong mamang laikai amadi Tezpurda Kuki khulai paibasingna maitai khulsingda Landarakpadagi khulngaklibasingna su handuna maikai animakta Thokna khre hairi Pauche asina phangba paugi matung inadi ngarang numidang pung 9 rom tarakpa matamda ikhang khanghodana wabagai lamkhaidagi sugunu taba lambi parengda leiba maitai khulsingda miyamna Langmaidong mamang chahi haina khangnaba Lai maton chingsang parengdagi Kuki khulai paibasingna nongmei kapsinduna Landarakhibani hairi mafam aduda leiba khunjasingna phongdorakpagi matung inadi Kuki khulai paibasingna ahanba oina nongmei round 10 rom kapsilaki Maduga matam ikan kanadana makhatana nongmei round 2 rom kapsenduna amuk hana Landarakhi maduda khulngagliba khunjasingi maikaidagisu Nongmei round khara kapki thogdo aduda so apan yaukhiba leite nongmei kapnabagi pau asi tabadagi security ki kangbuna khudakta thogdok thokphamda laktuna yengsinki Kuki khulai paibasingna nongmei kaptharakhiba ching adu Chandel district ki manung chali hairi numidang pung 9 tarakpa faubada maikai animakta Thokna ki hairi amaromda ngarang numidang Kuki singna Landarakpagi thogdok adu thokraba matungda ngasi ayung masing yamlaba Manipur Police Commando ki kangbuna thogdok thokphomgi akoiba amadi laimaton chingsang parenggi akoiba mafamsingda paksanna combing operation chathakre hairi hojik faubagi oinadi khulai amadi mi fabagi pau phangmangamdri makha tarakpa update Thamnapokpi khulda Kuki Millitantsingna nongmei round 13 rom kapsinduna Tangkak ani Thokna Paisallakhre Imphal East District ki lamlai kendragi Yengangpokpi Police ki manung channa leiriba Thamnapokpi maitai khulda Kuki Millitantsingna nongmei kapsinduna Paisallakhre hairi nongmei kapsilakpagi thogdo asi ngarang numidang pung 12:04 rom taba matamda Thamnapokpi gi maning thangbada leiriba miyamna uyok ching haina khangnaba Kuki singna dominate tawduna leiriba ching asidagi nongmei kapsilakhibani hairi Pauche asina khunja kharadagi phangba paugi matung inadi ngarang numidang ikhang khanghodana Kuki Millitantsingna ahanbada nongmei round 13 rom uyok chingdagi Thamnapokpi khultamna kaptharakhi madugi matungda minute 5 rom lepluraga nongmei round 13 rom kaptharakhi maduda Thamnapokpi Santi Khongbal Sabungko Khunau Sabungko Khunjau Sana Sabi hariba maitai khulsing asi ahing nungthil animakta ngaksenbagi thabak chathariba CDO mobile teamni kangbuna khudakta Kuki Millitansinggi maikaida handuna nongmei kapki Masigi matungda makhatana Kuki Millitantsingna nongmei kaptharakhidre hairi makhatana khunjasingna phongdorakpagi matung inna Thamnapokpagi maning thangba sarukta leiriba uyok ching haina khangnariba Kuki Millitantsingna langoi chanduna leiriba mafam asida Manipur lengaki maikaidagi athuba matamda combing operation chathabiduna Kuki Millitantsing takthokpiyu mafam aduda leiriba bunker sing thugaibiyu madu natrabadi ngehak leitena mafam asidagi nongmei amadi bomb top maitai khulsingda kapsenduna makhatana Landarakhani hairi Makha tarakpa update masagi mayungmaktada pigliba macha nupiga loinana mama macha ani shiraga leiramle tabada yamna nungaitaba angakpa thogdo amagi manung channa masagi mayungmaktada mama macha ani punna shiduna leiramle hairi thogdo asing asi ayuk pung 6 lom taba adwaida Wangoi Police Station gi manung chanba haureibi mayai lekai da thokhibani laikhidrabi mama macha ani dugi maming ningombam basanti yangkhai mapuroiba laikhidraba adhikari mayum thauba kawi aduga laikhidrabi macha nupi adugi mamingna lanchenbi kawi angang nupi macha adu supna tagi chahi tare khakta mangairi hojik phawbagi oina mama macha matau karamna siramlibano haiba chapchana khangbangamdri tarakpa update asidi pauning khodagi lokhocherake Chinda lan loisinaba haibagi mahuta thabakta oina tausi Manipurda hojik thokliba lan asi chahi ama makhai faraba fawba loisinaba thabak kari paikhalibage haibasi lengakta hangba yaba wahang ama oiragli Kuki na mitegi mathakta landaba leptuna leiruraba matung amuk chaliba tha asigi amagi numit yungba matungdagi makhatana amuk landaba horagli Imphal West ki Kautruk Senjam Chirang Singda Kandangmung Part 1 Kadangban Part 2 na chingbada Kuki narco terrorist singna nongmei kapsunduna amasung drone bombing tawduna akanba mawngda landabagi thabak chathaba horakhibani tang amada nongmei kapsunduna amasung drone bombing tawduna Kuki singna Landarakhiba adudadi Misi Mina Yaore thawdo aduda media gi miyoi ama yauna masagi chahi 13 lom tamak surabi nupi ama leikhide macha nupi police personal sing yauna miyoi tara henbana aso apan nangkhiba leikhre Lansi hojik nongmagi kansilakli chairak sida train ningthina tawraba Kuki lalhoba chamapan Myanmar dagi Manipur da Paisallakhre haibagi pau leire changsilakliba Kuki lalhoba chamapan asibu fanaba hotnabagi mahuta pau oina piduna leire changsilakliba Kuki lalhoba sing asina maitai da nongmei kapsenduna attack chatharakpa adu ngairibra haiba yai Kuki lalhoba chamapan Myanmar dagi Manipur da Paisallakhre hairiba sina tang 10 dagi maitai gi tongan ba khulsingda Landarakpa yai haibagi intelligence report su laglibasi taraina lofam thokte pau
ꯃꯥꯡꯖꯧꯅꯅ ꯐꯪꯂꯕ ꯐꯥꯎꯕ ꯃꯤꯇꯩꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯎꯅꯔꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯆꯤꯟꯗꯗ ꯐꯖꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯅꯤ꯫